paibi amadi maheiroi singna MP Bhabananda gi yumda thomjinkhre police na tear gas kaptuna tankhaikhre maheiroi mari sokle. Lamdam asigi Catholic school singda angang ming channabagi form thajinnaba hotnabada mapa sing school gi wangmada ahing yareknakhre. Amadi Nupi angangda chatharakpa meeot meenei gi mayokta paojel puduna chanu ningol amana imphal dagi Delhi fawba naitom car thoduna paojel sandokadori. Kurumjari Times of Manipur News miyeng tabiriba punamaku ARUNBALA na taramnokchari paw sandokna pizari. Citizenship Amendment Bill gi mayokta ngasisu maheiroi loop amasung imaibel singna mafam kayada lepa laitana khongjang sangsilli ngasi nungtil pung anirom tarakpa matamda wahengbam laikai da laiba Rajya Sabha MP su oiriba BJP Manipur Pradesh ki President su oiriba Khetrumem Bhabananda gi mayumda maheiroi amasung Meira paibi singna mahaki oiba chapchaba phirep khangalu haiba dabi tawduna thomjinkhre masing yamlaba maheiroi amasung Meira paibi sing sangsinaba hotnabada police ki kangbu na khongjeng loi singi marakta chawna muknakhre police ki maikai dagi tear gas sel kya kaptuna miyam tankhaikhre honaki maduda khongjeng sangsin kiba maheiroi mari asok apan nangki tungda masing yamlaba police ki kangbuna khongjang loi sing adubu Bhabananda gi mayum dagi baigo hotel mapa phawba hoidoki tungda khongjang loi khara khomgatuna Bhabananda ka unanaba changhanki chap manaba thawongda asigumba Rajya Sabha gi MP oiba Meira kongi langol game village ta laiba mayumda miyamna thomjilki nakanamromda ngasi lilong bazar da maikai adongi Meira paibi amadi miyamna CA bill gi mayokta wakat mifam chatharakre. Lamdam asigi Catholic school singda macha masu singbu chaleba academic session asigi ming channabagi tamhananabagi damak ahing yareknakhre admission form thajinnakre Imphal Municipal Council amasung tongan ba block office singna pigadaba birth certificate xerox hangliba dukan singna lupa chama chani piba phawa yonakre hiramasida report ama. Lamdam asigi tongan ba mafam singda leiriba Catholic school sing Little Flower Sangai Pro, St Joseph Sangai Pro, Nirmala Vas MG Avenue Catholic English School Kanchipur amadi Tiny Tot Chingmairong yauna Catholic School singda Class 1 amadi Class 7 da mingchen gadaba maheiroi singe form thajinnabagi aroiba numit ngasi numit yungba pung 12 faw oiki online gi kuthang da amasung school dagi phangnakiba menchilaba form sing mapa oiba singna thajinnabagi damak school singi gate ta ngarang numidang dagi yareknaduna ngainakhe Imphal City gi manung da leiriba Nirmala Vas School da form thajinnaba laknakiba singna purakhiba gari sing park tawfam leitabadagi traffic jam thokhe City Police na miyam adu senanaba honabada awaba oike chap manaba thawong asigumna atai Catholic school singda su thokhe Sangai Progda leiba St Joseph English School da form thajinnaba lakiba guardian amana ayuk anganbadagi hauna form thajinnaba queue leptuna ngairakpani haiba yauna wafam kya phongdorakli mating thokpadi ngasagi private school mission school sing sedana atal kham leitan hena population hena folaibe maramdi afaba nongmonogi hengalpana maramaraga duda hengalpani aduga khogi government school sing sedadi madugi chang nem thridi haibagi wani madu khona thajalubada khogi cha sing natraga ye chhatra sing thajan kheba matam da madu magi quality sia awang ba ifang phangbang amuktaba aduna maramorga ngasagi mission school sing seda khoi guardian sing na hen attempt torokpani na thamjage nakala maromda maheiroi singi mapa singna admission form thajinba matamda sizinanaba porakiba original birth certificate sing school authority na pamliba sahiga chanaramdabadagi khudakki oina tongan ba school singi anakpa mafam singda leiriba xerox center amadi computer center singda niyamgi wangmada namthoktuna masa masu singi sahi semdoknakhe xerox center singda copy ama xerox tobagi mamal lupa ani loramba adu lupa manga yauna lawkhe Xerox Center amadi Computer Center singna namthoktuna thamlava niyamna yadava menshindriva birth certificate sing lupa samadage chani fawba yonakhe oirakliba phibam asina niyam lana asaba birth certificate sijanaduna admission tawgadoriba pikliba maheiroi singe tungi punsi lambida kari tholakadage haiba adu khanthadaba makhai mapa singna Catholic school singda mingchanwa phangona bahona baromda henna pukning changnakhe Nupi laktagi ahanba oina girinda loitongbamna tha asigi kunipandagi hauduna Nupi singi mayokta chathariba meeot meenei hanthanaba amadi thingnabagi wakhallon kayaga loinana miyamda paojel piba naitom car thoduna Imphal dagi Delhi fawba chatkadori hiramasida report ama
Nupi gi mayokta chathaba meenei minai hanthanaba amadi lefananaba miyamda paojel piraduna gerinda loitongbamna naitom car thauduna Imphal dagi Delhi fauba chatkadauri. Gerinda lalambung makhong takhelambam laikai da leiba L Johnson Singh amadi loitongbam ongbi Somi Devi anigi machanupini. Gerinda loitongbamna naitom Maruti Swift car amada Imphal dagi Delhi tamna chatkadauri bani. Khongchadasi January gi tang kungani gi ayuk pung 13 taba matamda Kangla gate tagi Khongsangani. Imphal dagi Delhi fauba chatkadaba khongchat asida Kohima, Guwahati, Silguri, Patna, Lucknow amadi Agra na singba mafam kaya satlaba matungda Delhi gi India Gate ta thungani. Masagi chahi kungani thoi khakta ngairibi Gerinda loitongbamna phongdorakpada rape, molest amadi sexual harassment khak natana domestic violence su nupi singda chathaba meeot meenei gi manungda achauba hiram ama oiribani. Nupa nupi animak thak manai haina maikai kayadagi laujarabasu tasengna nupa amasung nupi gi thak asi manaribra haina su hanglakli. Miyamda paojel asi yohananaba pambai kaya lairabasu gari thauba haibasi empowerment ni amadi nupana tauba ngamba khudingmak nupi su tauba ngami haina utningbana pambai asi khankhibagi achauba maram amani haina phongdorakli. Khongchat asida phauduna chatkadauriba lamsing asida lairamba school amadi college singdasu paojel asi piraduna awareness program sing pangthok lamgani haina su phongdorakhi. 2018 gi April adwai dagi akhoi ma da approach to hore khoi ma sna yade nupi na thandone kamai chatkani kamai tawgani ina haibadi nupi sontharaga leiba dei nupa gaina ngamme na tawbase nuaite khote chachage khotke na haibane da khoma sna yadre hamba dei ngaire se matam October da mu haire approach story ma chatke khotke na dei handaki ji khangau da nei ma nang chatoi targadi ai anti hoiga ka wari shanaraga kholaga message se puraga awareness pi boina chatlu haidana khomana ayaba piraga yamna wana smain chachagi bani aina tangko ni pan la chat ka dori ba khongchat ase miyamna na chalmakni na chamakni khanbiraga miyamna support tawbiyu message India gi state mafam kaya da awareness pi uraga ai imalebak manipur amuk khalakpa mai pak na halakpa oijage mayamna support tawbiyu mayam gi thaujala su mai pak poijage haijani. Times of Manipur Tom TV ga akhanana unaba aduda Gerinda gi apokpi Srimati Loitongbam ongbi Somi Devi na phongdorakpada matam kayagi mamangdagi masanupina khongchat asi chatnaba khanghalakibadi kuire adubu satlo haina ayaba hek pithokpadi ngamkhide. Miyamgi oiba paojel puduna chatkadaba oibana ayaba asi pibaga loinana khongchat asida pukning thaugatkani. Apokpi mama khaktanatana imung manungi mioi sing maroina Gerindagi mapubok Loitongbam Zugeshwar Singh mabok Moirangthem Satyabati makhura L Nicholson amadi L Nelson galoinana mamabok Irengbam Sundarina achauba thaudang lauri. Satkadauriba khongchat asida changadaba khudingmak lanai oina puthokchabani amadi hauzik phawbagi oina mateng amatta pirakpa leitri. Gerindagi khongchat asi miyamgini maramaduna miyamna nungsibiyu amadi mateng pangbiyu haiki. Sana lambi sana sakibase hoi kitangi pakhase isana PMO begi adu pakhasaraga su magi awareness sima pirage magi thonado aisu isagi thona se puthokchara sanu adegi mayam manu pida tawriba mayam se sibanu tawbungami haibase uthokchara sanu haibagi aina sumonde am support tawre hoji se chachara sanu haibagi pandam dai su jum leijare isana sakiba matam sida mai pangna sakiba oina lambi da su mayam support tawiramu aduga halakpa matam da su mai pangna halakpa gi mayam bor pibi aina haijaning mayam maitei nupi gi thona aikoi puno na khangduna lairabani ngasidi amo Gerinda loitongbamna maitei nupi gi thona utuna ngasidi Imphal dagi Delhi fauba masa mathanda gari thauduna chatuna crime against women gi mayokta kholau puduna chatkadauri ima ngasi aikoi Gerinda na aikoi gi crime against women gi paojel puduna chatpa sida aikoi maipa poibiyu aikoi Tom TV gi maikai dagi su aikoi best wishes pijari video journalist Naresh Kaloina na paudumjari baunal samanduram Times of Manipur Imphal. Hauzik paugi marthan aten break amatang logzari. Manipur the ihan going handuk green can industries masida commercial kitchen equipments amadi bakery item makhal suna phangiragani. We're very thankful for Green Cane Industries and what they have done for us so far. So together we think Green Cane Industries is the best. We believe in the service of Green Cane Industries. Green Cane Industries is the best. And Green Cane Industries is the best. Green Cane Industries gi after sales services si amna pending hour entrepreneurs singna
green can industries that depend over yani thajinaba. We trust only green can industry. Green can industry is the best. We love the quality of green can industry. Green can industry is the best. Green can industries is the best. Agum so mutang lenshin biratuna apupa marol gidamakta tanabiyu. Aikhoigi address Green Can Industries Mahengum Lekai SBI ATM building. Green Can Industries for better baking. Manipur ihan hanba oina healthcare products ingi fangfam Diagnomet Instruments Healthcare System. Registered Office Khoyathong Nagamapal Road, Imphal 795001. Branch Office Lalambung Makhong Rims Road near Syndicate Bank, Imphal 795001. Complete Rainstar Surgical Instruments, Hospital Equipments, OT Lights and Tables, Auto Claps, Rehabilitation Ads, Hospital Consumables, Healthcare Products, Diagnostic Reagents, Hearing Aids, Blood Glucometer, Digital BP Monitor, Air Mattress, amadi Nebulizer na chingba singi oina New Year gi 20 to 25% discount pizari with terms and conditions apply. Hena kupamarol gidama contact tobirau 038520569092 amadi 917085776993. Ekoigi email diagnoinst@gmail.com. Ngasimak lengsin birau Diagnomet Instruments Healthcare System. Kanglei Park Modern School admission started for 2019 session. Free admission with 100% concession and tuition fee and 1 month free boarding for the third and following children of the same parent. Inspirational awards and prizes for meritorious students. Facilities available. Special concession for students from BPL families and fatherless children. Free medical checkup at least once a year. Separate boarding for boys and girls. Session starts from 21st January. For more information, please contact 8974-834-231. Break matungda mayam amuka hana taram noksari. Manipur Lainga ki Home Department asem kiba Manipur Home Guard Bill 1996 ki rule number 11 bu thukaiduna battalion commander manga hapsinduna thamlibasi athuba matamda lawthokpiu amadi streamline tawduna rule gi matung ina pifam thokpa Home Guard personnel singda promotion pibi haina Manipur Home Guard Employees Welfare Association gi mamang thaktagi laingak taksinduna lakiba thabak singadu ngasi fawda thabak to onthok pidre haina ngasi paumi singa unaba mada association gi president Y Mangina fongdokre mahakna haiki ek amadi gi wangmada hapkiba battalion commander singna kusi rasi tawbata natana masagi oijaba thiduna leire haiki yes pending the lady ngai be mana hangbi ba kamai tawrage se yamna bharo sarkar na ju pithokro pene grade pene adagi di dna washing allowance ne pullaga pithokro haidane chithi si mari ra mangari iraba Rajya Sabha da pukhatpada parliament da Rajya Sabha gi home minister na para pakhum pigraba adu bhaba ngasi Manipur sarkar sigi home department na masi chi se moina tawge haibagi ngambani na moigi makutta leibani na soi moina tawgadamni file moina tawgadamni na loi phajal thami sigi jo koi hantak yam shortly honorable high court na rayama soiramgi tabirakani madi matungda koi mayamda muk media da pawdam jage January kuntarukta pangthokadoriba Republic Day gi mangoinana security force na section thaurangi thabak kankhalagle ngasisu tongan tongan ba mafam kaya da thiba humbagi thabak leptana chathari masagi saktak se yaudaba miyoi kaya lokhatkre hiramsda report ama Lakliba January kuntarukta pangthokadoriba Republic Day celebration gi mangoinana thoganingdaba thodok sing thoktanaba security force na lokhalakpa section thaurangi saruk amoina mafam kaya da Pakshana thibu humbagi thabak sathabaga loinana chingnaba miyoi kya lokhatuna verification chatharakre. Imphal East ki oina district asigi SP K Megasandra gi mityeng makhada deputy SP CDO Thangkhoson Haukip amadi Lamlai SDPO Johnny na luchingba Porompat Police Imphal East Commando Team Women Police Reserve Line amadi Narcotics ke combined team na Porompat PSK manung chanba Ningthempukri mapal da combing operation chatharakre. Ayuk pung mga makhaidagi taruk minute nifu mga fawba sa takiba operation aduda nupi nupa punna miyoi samaga kuntra mga masa-masagi saktak se puthokuna verification sa taki adumakpu thoidokpa mipha mipundi yaukide operation aduga mari leinana deputy SP CDO Thangkhoson Haukipna wafam kyasu thamlakhi masise hayeng hangchiki tokadoriba Republic Day celebration ga mari leinana Imphal East District Police na hokiba hapta ani Sidagi mafam da makai da sanitization or verification chathari ko duga mari leina a part of that as a preventive measure so inako ngasi so ningthem pukri mapal
asigi mafam sida ayuk ki pung manga makhai dagi pung taruk nifu yangkai nifu manga se manung sida koi verification tawjari aduga masid sida nupi nupa pulap 136 mi verify tawre aduga masid sida pick up tawbodi leijadre Amaromda Imphal West ki additional SP operation TH Krishna Tombina Luchingba Imphal West CDO na Minutong Imphal Turel Torbandage Ya School Range Lampak Fauba Pakshana sanitization chatharakre ayuk pung taretagi 8 minute kun fauba chathakiba sanitization aduda turel mapal da laiba yumsingda changchang duna thibo humbagi thabakshu chathakhe makha tarakpada team simakna North AOC dasu combing operation chathakhe pung 8 makhai dagi tara fauba chathakiba operation aduda punna miyoi samaga kun mangarom verification chathakhe adumakpu thoidokpa mifa mipundi yaukhide Amaromda Imphal West CDO Bazar Unit nasu City Police ki manung chanba Masajid Road tasu combing operation chathake ayuk pung taret ka minute nifu dage nipan ga minute kun fawng chathake ba operation aduda punna miyoi sani ga yangkhai taruk verification chathake masagi saktak se yaugdaba miyoi tara manga makhata na verification chathanabagi damak City Police ta sinakhe hauji amuk sanabagi pau phangbigani Khundrakong Kendra gi manung sanba harauro YMC ground da sathariba nipan suba harauro trophy state level village wise football tournament gi ngasi ayuk sanakhiba hanba quarter final match da apiba matam gi manung da ESU Telo amadi YDO Khundrakong Panjil amamam chanaduna draw oiki tungda team ani gi marakta tie break kaunaduna EUSC Telo na YDO Khundrakong bu Panjil mari ohumda maithiba piramlaga semi final gi damak sem sakhre ngasi gi ani suba quarter final match na lamlai FC na PJCO Pukhawbu ani sinoda maithiba piduna semi final sangkhre Pawgam rakhan aten break amatanga Machalgi sasenaba product singdagi cheksin biu Kanglai Park Spices Industry na puthokpa Machalgi atopa manaba manufacturing unit amatalajade KSI na puthokpa Machalgi asengba product sing asibu khangnabagidama packaging da KSI logo Kanglai Park Spices Industry yaubara haina check tobiu amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiu Lalamung Makong Takhela Mamlekai Rims Road Factory Thangwaiban Sinam Lekai haina thari basin taba atopa amata Machalgi asengba product natte sasinaba amasung malhanba singdagi checksin biu hena kupamarol khangnaba lengsin birau Machal Kanglai Park Spices Industry Lalamung Makong Takhelamam Lekai Rims Road Factory Thangmiban Sinam Lekai near Lamfelam Park natraga logon to biu www.machalspices.com or facebook/machalspices natraga email to birau info@machalspices.com Yapote lobu zakhra natro zakhri ma aduidi cha injang do loichanaba tawro dana bishon du butot polorabati injang gi thawraga lorabane adui ma dukan dagi bishon du goma chanduga leibiruragera hoi hoi ima lobirurake bungo besholamaga masalamaga dapi ne Kanglai Park Spices Industry gi production lobiron iramdong gi posu oire pojan ju yautre chang sokle aduine KSI na hogi ba sei try panji da puthoi ba production ginger powder, chili powder, turmeric powder, cinnamon powder, methi jira powder, amadi hairi bo. Loinana sa masal amadi machalla powwa. Mayang manadaba packaging system so arba. Manipur da yan anboina spices industry da ISO 9001-2008 amadi ISO 9001-2015 phangmada natana trademark su registration tawraba KSI gi product mak sizinabiu. Sina khwai dagi hena pharena bonina pire imni ima KSI gi product sidi yam phabane Lamdam asigi lawni singni singi ahangba lamsingda thabi hauro Mahindra company amadi Holland country gi Heiss ZPC company ga punna tissue culture tawraga puthokchaba asengba alu char iramdam asigi laibak le hawa yamna chunaraba alu angangba lady rosetta amadi alu angogba karfi jyoti makhalani mak phambiragani supnatagi alu piece amana alu kg ama hena puthokpa ngamba alu makhalni iramdam asibu sabu ongnaba alu puthoklasi asengba alu char thar
asi sarnaba alu hundok khakna maton thoklaga semba alu chara tharagum si haiba kholao amaga loinina sahi ahum sakna chatharakpa mission amagi makhada pujarakpa alu chara singni nipal tangdana iramdam asida alu gi awat lehelagum si lengsing birau ngasimak Mahindra tractor showroom malong bazar lintoi house kaksing bazar adongi ahangam ahum singda alu thabiduna iramdam asida alu gi awat lehelagum si Break ki matungda mayam ba muka hana taram noksari Indonesian province ki South Sulawesi da nongkan na subadagi ising isaw amadi laibak ningkai bagi thokdokta sikhiba mioi masing kuntaruk sukre haina Governor Nurdin Abdullana fongdokre sagol se numitalo khiba TV interview amada mahakna awaba nanglaba mioi kaya kan bagi thabak sathari haiki laibak kokpa numit ki chukhiba nong aduna province adugi konung Makaskar yauna district mapanda ising isaw thokibani amaromdana gawagi luchingba Anandpuri stana Bilibili dam dagi yamlaba ising thadorakpadagi ising isaw adu thokibani hairi January 16 Kars Strait ta Bharat amadi Turkey gi crew tongba thaupuba jahaz ani mai chakpadagi Indian sailor taruk sikhre amadi taruk amanathi bakhangdana lairi makhatana Russian authority na ngarangdagi hojik fauba thi bakhangdana lairi ba Bharat macha mari yauna mioi tara thi bohumbagi thabak chathakre Lok Sabha election mamangda Priyanka Gandhi na Eastern UP da Congress ki General Secretary oina sanglakpada Uttar Pradesh ki Congress Party ki member singna taramna okre election date ki matung inna 2014 ki Lok Sabha election da seat kuntra da Congress na seat amata kabangam khide adum oinamak state adu da Priyanka ki mateng na Congress na BJP ki maming lairaba singbu maithiba pinana ba sem sari matam kuina mahakna Amethi amasung Raebareli da Congress pu yokhatuna lagli ing sokli sing ani ka taret Assembly Mikalda Mahakna constituency tara da campaign tauki maduda Congress na taret kaki Nasi Manipur phone ki ba pause singda kari kari maru eba power bege habdu mayam puna umi eng taminasi Sangai Express January 19 da political party singe mifam kokre political party mapan gi mihut singna governor unaduna shiabi gi matang da wari sakre state ki election plan February 15 da loirani CEO maheiroi lup sing mai hongna sauba haibadu yore Delhi da su January 13 da khongjang bill puthokpa numita mass protest pongna firm Citizenship Amendment Bill lisingani tarataruk tang 19 da political party singi mifam kokre mahiroi yauna Delhi da satuna khongjang sangshin gadori Rajya Sabha da bill puthorakpada mass protest tawgadori Sanjita gi provisional suspension handokre aina masana asida amuk halaktuna India gi medal loba pami weightlifter Sanjita Congress natana laibak asigi tunge asa leite okram ibovi Secretariat Services ki matam kaktava sizwak strike hokre NSCN India ge Republic Day boycott tawkhre transfer and posting gi thabak sing February 19 fawbada loisinaba khangalakle CEO ngasidagi IMC ge sizwak chathagadori Naharul ge thogdang Citizenship Amendment Bill gi mayokta Delhi da tha asigi kuntra da wakat mifam yauna khongjang changsilagani maheiroi lup sing tang 19 da CM na all political party mifam kokre governor da assembly gi akhanaba mifam kaunaba takshin khre Republic Day thoram thingba yauna pung 12 gi total shutdown gi khongjang chatharagani korkom yauna North East gi lalolup sing na Republic Day thoram boycott laukthokre Uyen Lanpao Lok Sabha Mikhal Mamangi Mikhal dagi handakna polling station nipumari hengat lagani Mikhal gi sem sava February da loisilagani CEO Citizenship Bill gi matang da khananava all political party gi mifam pham gadori Republic Day numita pung 12 gi total shutdown laukthokle asuk Korkom Ulfa I NLF tina Republic Day boycott tawkhre KCP MJC na pung 12 gi general strike laukthokre KNF Nehlun Republic Day boycott tawkhre Sana Laibak CA Bill khananaba January 19 da laingak na political party apunbagi mifam kaukre JDU na political party pumbagi mifam boycott tawgani haina laukthokre Secretariat ki staff sing thabak lepkhre ataisu yaushin dawri Isel Express Maheiroi lup singna CAB gi mayokta khongjang kansilakle maheiroi chani henba amade ima lup singna Parliament Street Jantar Mantar amade Imphal da achoba protest tawgadori sakhangdaba singna tamthina phurakpada sinmi ani aruba phibam da laikatnari
Ireivak CAB gi akhanaba January 19 da all political party meeting kaukre maheiroi amadi Meira paibi singna jantar mantar da protest tawgadori Union cabinet na 6 schedule yauna article chani marifu semdokpa yakhre Loisilekpada maruiba pau amuk kahanna Meira paibi amadi maheiroi singna MP Bhabananda gi yumda thomjinkhre police na tear gas kaptuna tankhaikhre maheiroi mari sokle Lamdam asigi Catholic school singda angang ming channabagi gi form thajinnaba hotnabada mapa sing school gi wangmada ahing yareknakhre amadi Nupi angangda chatharakpa meenei meenei ki mayokta paojel puduna chanu ningol amana imphal dagi Delhi fauba naitom car thoduna paojel sandokadori Hausiki wenadi Manipuri pau matang sida loijare Times of Manipur news ming tabir bapuna mapu amukana khurumjari